Imphal West amasung Bisnupur nongmei license ki copy amamam pikhalakadabane. Imphal West ki district magistrate mayang lambar Rajkumar na ngasi thokpa notice amada district asida leiriba license nongmei paiba amadi nongmei yonba singna makhoi gi licensing adu self attested tawriba copy single loinana apiba format ta mention duna tha si tang taraga manga fawba gi manungda mari leinaba police station singda pikhalakadabani haire. Notice asi Supreme Court of India na SLP number 12831 of 2022 ga mari lainaba pikhiba direction gi matung inna lenga ki home department na mamang thagi kunga manga da thokpa order amagi matung inna verification gi damak lokhalpa thabak ni haire. Kanagumana notice asina khanghan bagi matung inna thabak oina pangthoraktrabadi makhoida piba licensing kakthatpagi thabak chatharakpa yai haire. Amaromda Bisnupur district magistrate Laurembam Bikram na ngarang thokpa notice amada district asida leiriba license nongmei paiba mioi pumna mangna makhoi gi licensing adugi copy amamam verification gi damang mari leinaba police station singda tha asigi tang taraga taruk phawgi manungda pikhalangnaba khangan khre. Notice asi mamang thagi tang kun manga da lenga ki home department na pirakpa order amagi matung innani haire. Panba yabadi asiguma notice asi district khara da su thoktu na khangan khiba laikhrabane. Thadokhiba san kaya hanjilakpa khara su nongmei maru na palamle. Sahi ani fajilaklaba Manipur gi land asigi manung chanba thodok-sing oiramgadra chingnaba thaongda Bisnupur district ki Fuwala Sunu Sipai Naran Saina amasung thamna pokpina singbada loiba sansing mahausa gumna thadoklubada hanjilaktaba kaya yaure amasung hanjalikpa san kharana nongmei marugi panphamsing leiramba thengnare haire. Pause asina phangba pauna haibada thadokhiba sansing masing suna hanjilaktabagi thodok asi haukhiba thangja numitagi haurakkhibani hairi aduga hanjilaklaba sansing manungdana sairung dang mangak amadi koklom thangba sarukta nongmei maruna panba phawdokdan chakhibagi mafam singchu leiramba thengnare haire. Ngasi phawbada Sunu Sipai mayai 1 number manga dagi thadokhiba san manga hanjilaktre aduga mafam asigi oina nongmei maruna palaga halakpa sangi masingna ani sure haire. 1 number taruktagina san ahum hanjilaktre aduga hanjilakpa singi manungdagina san ama nongmei maruna palamle. Fuwala dagina san ani hanjiliktabaga loinana hairiba thodok-sing asi Naran Saina amadi thamna popida su thokle hari. Hanjilaktaba sansing adugi sanbu singna makhoibu thadokhiba mafam sing yauna khonggu lirubada su ngasi phawbada phangwa ngamdre hairi. Thodok-sing asigi matangda mari leinaba lenga ki authority na akanba miyeng sanghan nimbagi apamba sanbu sing amasung khulsing asigi laikai gi miyoi singna phongdokna rakhe. Thodok-sing asi kanana karigidamak thogalapano haibagi maram chapchana khangba ngamkhidri. Nambul Naga Waisel Maring Paring da lam khopaching taktokadauri lengang na April 18 fawu matam thari. Imphal bu hena masak thonanaba amadi ising isaudagi ngakthongnanaba Nambun Turen Naga Nala amasung Waisel Maring Paring da lam khopsin basing amadi tongan ba sangsing sajilamba sing tha asigi taraga mapan fawada masana lokthongnaba khangan khre amadi lokthokdeba tarabadi lengang na oina takthoklagani hairi. Wafam sing asigi matangda ngasi Imphal West ki Deputy Commissioner na serol ama thokre. Mamang thagi tareta Water Resources Commissioner kam Secretary ki office da pangthokhiba Cleanliness of Imphal City ki ani suba interdepartmental coordination meeting da turel amadi khonglam paring gi mapan sing da lam khopsin ba amadi sajilamba sing lokthokna bagi warep lokhibani haire. Mifam aduna Imphal West District ki Flood Zoning Authority su oiba Imphal West DC bu Nambul Turen Naga Nala amadi Waisel Marin Paring da lam khopsin ba amadi sangna singba sajinba sing takthokna ba khanghan ki haire. Lam khopsin ba amadi sangsing sajiliba mafam sing adudi Imphal West District ki manung sanba Waisel Maring Paring Naga Nala Paring Nambul Turen gi nongpok thangba torban gi kaisampata gi kaisamtong phawba amadi turel asigi elangbam lekai paring ni. Turel amadi khongsing asigi catchment area amadi torban paring da lang khopsin baga loinana yum dukan amadi sangsing sajin bana ising chen bada apan ba ohin batan natana ising isaw sing thogan bagi maram oibagi mathakta Nambun Turen amadi khonglam singi torban sing kanana ba takthokpagi thabak sing chathagadabani haire. Takthokadaba sida Lampen subdivision na konba mafam chamaga sumna nipan amasung Wangoi subdivision na
कोनबा मफम यांखै याउरी हाइना पल्लदुना इम्फाल वेस्ट की डीसी की चेरोल अदुना हाई लम खोपसिलिबा अमदि संगसिंग साजिलिबा सिंग असि थेंगलाबदा थासी की तांग तरागा मापन फावबदा लौथोकदबने करिगुम्बा लौथोकदबा तारबदि मखाताना खंगनबा तौदना लेंगांगना ओइना तकथोकनी अमदि मसिदा असंगबा सेनफमसिंग लम खोपसिलिबा सिंगना पुथोकदबदि हाइना सु खंगहल्ले लेंगांगना तकथोकदबा असिगा मरि लेनना वाटर रिसोर्सेस डिपार्टमेंट बु मेसिनरी सिंग थौरांग तौनबा अमदि लॉजिस्टिक्स की ओइबा थबक सिंग लौखनबा अमदि इम्फाल वेस्ट की एसपी दना नुपी पर्सनल सिंग याउना खुलाई पाइबा पुलिस की थौरांग तौनबा सु डीसी की चेरोल अदुना खंगनखि नोंगमई पुरगा सेनखिबा IRB हबिलदार सस्पेंड तौखरे सेनापति डिस्ट्रिक्ट की जुकोदा लेरिबा मरी सुबा IRB की हबिलदार अमा नोंगमई अनिगा लोइनना यामलबा नोंगमई मरुसिंग पुरगा सेनखिबदगी सस्पेंड तौखरे नोंगमई अनि अमसुंग नोंगमई मरु सामरी रोंगा लोइनना सेनख्रबा मरी सुबा IRB की हबिलदार अदुगी ममिंग लेटखोगिन तौथांग कवे कांगपोपी डिस्ट्रिक्ट की साइकुल पुलिस स्टेशन की मनुंग चनबा मोलकोन खुंदगी थांगसै तौथांग कौबा अमगी मसानुपानी महांग माउ पुलिस स्टेशन की मनुंग चनबा मणिपुर अमसुंग नागालैंड की ngamkhaiदा लेरिबा जुकोदा हांगबा मरी सुबा IRB की पोस्टिंग ताबनी महांगना पोस्ट अदुगी आमकोट पाइरमखिबनी हाइरी महांग हौखिबा जनवरी थादा कांगपोपी की डिप्यूटी कमिश्नर की ऑफिस ngak सेननबा ट्रांसफर चखिबा मतमदा खुलाइसिंग अदु पुरगा चखिबा ओइगनी हाइबगी थाजबा लै महांगना ट्रांसफर चखरबा मतुंगदा इंस्पेक्शन तौबदा नोंगमई अमसुंग नोंगमई मरुसिंग अदु वालंबदगी थिगलकपदा नोंगमई अमसुंग नोंगमई मरुसिंग अदु महांगना पुखिबनी हाइबा खंगबा ngamkhibane माउ पुलिस स्टेशन केस अमा लौखटपगा लोइनना थिजिनबा हौखरे लेटखोगिन तौथांग जुकोदा लेबा पोस्ट की कांगपोपी डिस्ट्रिक्ट डिप्यूटी कमिश्नर की ऑफिस ट्रांसफर चखरबा मतुंगदा डीसी ऑफिस कांगपोपीदा मतम सांगना ड्यूटी तौदुना लेरमखि अदुबु नोंगमई मांगखिबगी पाउ खंगनरकपदगी महाग लोटखिबदगी हौजिक फावबा थीबा खंगदना लेरी हबिलदार अदु थबकदगी सस्पेंड तौखरे हाइरे।